Iriktu chatkino hainaso khamudri. Punsibadi haraubado loire. Irujaningbaga thongra tekbaga chamanakre. Anidugi lainariba marido irikti khangbanati. Laizado chumdring leptuna lay. Punsibasu phamlibado hawali. Laizado tumilay khumde. Punsibado pisumanidu sukchalaga. Kidorgi chalulurodana. Ay ngasigi kamta chadri. Ay doctor da haiba ngamjakidre. Sir na khra haibiyu. Ay kaasidagi thoklagi. Doctor laklaga chado lolaga thakminaru. Ay di pisin na malai haige tawbani. Sir gi phone su off laibududa kawba lakpani. Aduga doctor ga sir ga asumna layramgani khangdabagi ay changlakpani. Mamaido nontaduna hairakpani. Khambanman manba wahai kharado hairamlaga Laiza du mamai leithoktuna chatke tawi. Punsibana yam thuna Laiza gi mamangda thachili. Gaikho Laiza, aigi phone do off taramlani. Ngarangdagi charge tawdribani. Laiza, wakhalana khankidori. Ai kem tawdi. Ahing tumdabagi ngak potharaga nangi nanakta lake tawrambani. Dr. Irikti aigi friend ni. Nanglana khanganu. Adumaina nupi thongna wa ngango haibanida. Chalo lam. Ai patient do yenglugi. Tamoida nungai tabado khazikti phare nupa magi wai khraduda. Yare sir, chenin si tharaki, ai chalagi. Chalan musaiti, Korean hautradi lokna birani. Doctor gi mamangdi kaise. Moi gi darkar ta deni, ai na hauna thakladi yarba natro. Nongmalo lagi, ngasigi di chalagi. Leithoktu na chatke muksu tawi, punsibaso muksu thachili. Adam kan ganu, ai na chawai di chaw. Laiza, miuradi kenu makhalani. Laiza su isaw na kumlei. Special room dabu sir na tawning batawbuda kanan udurigi. Ay chalagi sir. Wahai khara do hairamlaga Laiza do gamgam chatki. Punsibasu thuna tanabani. Aduba Laiza na henna thuna chatkre. Maya marakni nampu tanarubasu yaro. Waruriba haibado oiramali. Tung hana fau yenglamri. Punsibasu matung inari. Magi room da lakli. Laiza na patient lai haibadugi lakli bani. Nancy ga Laiza ga phamina duna lairami. Punsibasu room da changkri. Nancy fu hago duna changkri. Laiza su wakal da khali. Je Nancy su sir da kainu madi khanba mal. Oiroi da manglan gi pakda tawba yade. Thak manadi yam khene. Hantana yenglakpada ai tumina laithokpa ngamna. Tumina laikhibana phai. Wakaldadi tumina laithoke hainadi khali. Adubu thamoi madi tumin laithokpa ngamdi. Ningai tawba sum hengali. Mathanta pangkhanta khanjili. Sir nadi free ni hairi. Adu wairisu aina pangsangda sauningli sakaygi. Aibu sumaina nongmata saudabanida. Sir na kaisu khandabida Dr. Irikna khanjinba soidan oirambasu yae. Warida yam tawbani. Aina sarda saurise kaigino. Aina sarbo masuk thazariba kaigino. Aibu sargi asing masaktam khanglabra. Takthorpa khuding aibu nungsiba gidi mali. Warida tawrido loina chapmani. As warida hekte apply toksinba. Wari paba gisu kanabadi yam laibizan. Sargi manakta Irik lerambagi aina saurisina jealous ka bagaido rizalo. Waridi phazana mali. Aiga sargasi wari hekta maleba. Laiza, nang nuita chawlakde haitaine. Nancy na harakpani, Laiza su khangbre khangi. Hoi che. Aiga bazar phau chatminar silao, aduga auto tongkhro. Sir na chatlo hairabo. Round chatpatudi ma chatlage haiyore. Ai sir da amta hairamge ye che. Chagari am pamrona, aina harise thazadabro. Nancy na sawgalakpududa Laiza de papa khali. Tumina lei, Nancy sulushili. Sir na thinbige haibani. Je Nancy na marolama. Ai chatkibana phareda. Sir na thiladi wahang mayam ama hanglaktaw mali. Aduda sunatana tachawna susingnakini. Tanjadur Iriksu hatu lai. Laiza chalulu hariga kaidoraba. Noi sir suleramdi, nang suleramdi. Nancy da Laiza da phaina yingi. Laiza su tablab. Madam, aise patient ama lakpatuda chalo lamba nangre. Madam, warubinu. Aiko tachawna pi chenbagi ayumdasu
ꯊꯕꯛ ꯌꯥꯝ ꯍꯧꯏ ꯆꯠꯂꯒꯦ ꯑꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯆꯠꯂꯣ ꯑꯗꯨꯗꯤ ꯃꯇꯨꯡꯗ ꯊꯦꯡꯅꯔꯁꯤꯀꯣ ꯍꯣꯏ ꯃꯦꯗꯥꯝ ꯏꯔꯤꯛꯇꯣ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕꯗꯣ ꯄꯦꯁꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯏꯔꯤꯛ ꯎꯕꯗ ꯄꯨꯟꯁꯤꯕꯁꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯃꯗꯨꯅ ꯑꯃꯨꯛ ꯄꯩꯈ꯭ꯔꯦ ꯁꯥꯎꯕꯒꯁꯨ ꯍꯩꯔꯤ ꯑꯉꯥꯡ ꯃꯆꯥꯁꯦ ꯄꯦꯁꯦꯟꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯏꯔꯤꯛꯇꯨꯁꯨ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯒ ꯔꯨꯝꯗ ꯆꯠꯂꯁꯤꯔꯥ ꯆꯥꯅꯕꯗꯤ ꯔꯨꯝꯗ ꯂꯩꯍꯧꯔꯤ ꯄꯨꯟꯁꯤꯕꯗꯨ ꯄꯨꯈꯠꯂꯤ ꯆꯠꯁꯤ ꯂꯥꯏꯖꯗꯤ ꯆꯥ ꯂꯣꯜꯍꯧꯕ꯭ꯔꯣ ꯑꯩꯅ ꯂꯣꯜꯂꯒꯦ ꯂꯥꯏꯖꯗꯤ ꯌꯨꯝꯗ ꯑꯊꯨꯕ ꯑꯃꯒꯤ ꯆꯠꯈ꯭ꯔꯦ ꯑꯩꯅ ꯆꯠꯂꯣ ꯍꯥꯏꯗꯕꯤ ꯃꯣꯏꯅ ꯀꯨꯁꯤꯔꯥꯁꯤ ꯁꯥꯗꯅ ꯆꯠꯂꯤꯕ ꯍꯩꯃꯥ ꯅꯦꯟꯁꯤꯒ ꯆꯠꯃꯤꯟꯅꯈ꯭ꯔꯦ ꯈꯪꯒꯅꯤ ꯃꯗꯨꯏ ꯑꯉꯥꯡꯗꯣ ꯏꯕꯥꯏ ꯈꯣꯟꯖꯦꯜ ꯈꯛꯇ ꯀꯧꯔꯛꯂꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯉꯤ ꯄꯨꯟꯁꯤꯕꯗꯣ ꯔꯥꯖꯅ ꯅꯣꯡꯃꯩ ꯅꯣꯡꯃꯩ ꯆꯪꯂꯛꯏ ꯄꯨꯟꯁꯤꯕꯗꯣ ꯔꯥꯖꯇ ꯊꯑꯣꯏꯗꯅ ꯌꯦꯡꯂꯒ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯔꯥꯖ ꯑꯩꯈꯣꯏ ꯏꯃꯥꯅ ꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯋꯤ ꯃꯃꯤꯡ ꯂꯥꯏꯖ ꯀꯧꯏ ꯍꯥꯏꯔꯤ ꯑꯝꯇ ꯎꯅꯔꯨꯁꯨ ꯍꯥꯏꯗꯅ ꯂꯥꯏꯅꯤ ꯂꯩꯔꯒꯗꯤ ꯑꯝꯇ ꯎꯅꯒꯦ ꯚꯥꯏ ꯃꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯔꯤ ꯇꯦꯟꯁꯟ ꯈꯪꯀꯥ ꯀꯥꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗꯣ ꯔꯥꯖ ꯀꯣꯛ ꯌꯥꯎꯗꯕ ꯇꯧꯔꯛꯀꯅꯨ ꯃꯐꯝꯁꯦ ꯍꯣꯁꯄꯤꯇꯥꯜꯅꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯑꯩ ꯑꯗꯨꯝꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯀꯩꯅꯣ ꯏꯕꯥꯏ ꯁꯥꯎꯒꯠꯄꯤꯈꯤꯅꯨ ꯅꯨꯄꯤꯗꯣ ꯃꯁꯛ ꯍꯥꯏꯐꯦꯠ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯔꯥꯖ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁꯔꯅꯤꯗꯣ ꯑꯩꯒꯤ ꯍꯣꯁꯄꯤꯇꯥꯜꯁꯤꯗ ꯇꯧꯒꯅꯨ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ 이봐이 라스도 이렇게 머망다 이까이 눅시 야나리 분시바다 맘미또 페르빙이 이봐이 에이보도 감 이까이 바비바 아무카나 머폼스를 라오 아두고 누피드소 아이나 방나바 티가니 와히도 하이름라가 라스도 얌 사우나 짝크레 분시바도 사우닝마나 마이호이 와앙앙디 감감 찰리 이릭서 분시바 사우리 캉이 투미나 찰리 룸 여우리 분시바도 투미나 펌두나 레이 이릭나 테이블 마탁ꯇꯒꯤ ꯑꯆꯥꯄꯣꯠ ꯃꯌꯥꯝꯗꯣ ꯍꯥꯡꯗꯣꯛꯏ ꯄꯨꯟꯁꯤꯕꯥ ꯑꯩ ꯆꯥ ꯂꯣꯜꯂꯨꯒꯦ ꯌꯥꯔꯅꯤ ꯂꯣꯜꯂꯨꯔꯅꯨ ꯑꯆꯥꯄꯣꯠꯁꯤ ꯆꯥꯃꯤꯟꯅꯔꯁꯤ ꯑꯩ ꯐꯣꯟꯁꯨ ꯑꯣꯐ ꯂꯩꯈ꯭ꯔꯦ ꯌꯨꯝꯗ ꯆꯠꯂꯗꯕꯅꯤ ꯆꯥꯔꯖ ꯇꯧꯅꯤꯡꯉꯤ ꯍꯣꯏ ꯑꯩꯁꯨ ꯑꯣꯇꯤ ꯂꯩ ꯁꯤꯁꯦ ꯆꯥꯔꯁꯤꯁꯦ ꯑꯁꯨꯝꯅ ꯑꯆꯥꯄꯣꯠꯇꯨ ꯆꯥꯃꯤꯟꯅꯩ ꯀꯨꯏꯅ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄꯒꯤ ꯑꯅꯤꯗꯣ ꯀꯣꯏꯅꯗꯕꯅꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯗꯣ ꯉꯁꯤꯗꯤ ꯈꯧꯇꯛ ꯆꯥꯏ ꯂꯥꯏꯖ ꯆꯠꯈꯤꯕꯒꯤ ꯁꯥꯎꯅꯤꯡꯕꯅꯦ ꯔꯥꯖꯅ ꯀꯥꯔꯟ ꯇꯥꯁꯜꯂꯛꯄꯅꯦ ꯃꯐꯝ ꯃꯔꯥꯡ ꯃꯐꯥꯡ ꯑꯣꯏꯔꯦ ꯋꯥ ꯂꯥꯟꯒ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯟꯖꯥꯗꯨꯅ ꯅꯟꯗꯣꯒ ꯂꯦꯝꯕꯤꯒꯗꯣ ꯃꯔꯤ ꯃꯔꯤ ꯆꯪꯂꯛꯏ ꯑꯅꯤꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯝꯕ ꯎꯕꯗ ꯑꯅꯤꯗꯣ ꯏꯈꯪ ꯈꯪꯉꯤ ꯈꯪꯌꯦꯡ ꯌꯦꯡꯅꯩ ꯊꯣꯛꯁꯤ ꯀꯗꯥꯏ ꯆꯪꯁꯤ ꯀꯗꯥꯏ ꯄꯨꯟꯁꯤꯕꯁꯨ ꯌꯦꯡꯈꯠꯂꯛꯏ ꯏꯃꯥꯒ ꯕꯕꯥꯒ ꯀꯗꯥꯏ ꯆꯠꯂꯨꯔꯤꯅꯣ ꯏꯔꯤꯛꯁꯨ ꯌꯦꯡꯂꯛꯏ ꯁꯥꯔ ꯍꯥꯎ ꯂꯦꯝꯕꯤꯗꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯥꯃꯤꯟꯅꯧ ꯑꯩꯈꯣꯏ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯅꯪ ꯐꯣꯟ ꯑꯣꯐ ꯂꯩꯕꯗꯨꯗ ꯀꯩꯗꯧꯔꯕꯅꯣ ꯍꯪꯒꯦ ꯆꯪꯂꯛꯄꯅꯤ 이마 분시버세 ꯆꯥꯛ ꯆꯥꯗ꯭ꯔꯤ ꯍꯥꯏꯕꯗꯨꯗ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯔꯝꯕꯅꯤ ꯆꯪꯕꯤꯔꯛꯑꯣ ꯁꯤꯗ ꯍꯦꯛꯇ ꯐꯝꯕꯤꯌꯨ 이마 ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ ꯂꯦꯝꯕꯤꯗꯣ ꯃꯈꯥ ꯇꯥꯔꯛꯏ ꯍꯧꯒꯠꯂꯛꯄꯗ ꯂꯩꯔꯝꯗ꯭ꯔꯤꯅꯤꯅꯦ ꯆꯠꯂꯝꯗꯥꯏꯗꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦ ꯆꯥꯛ ꯏꯁꯤꯡꯅ ꯀꯃꯥꯏꯅ ꯇꯧꯈ꯭ꯔꯕꯅꯣ ꯍꯪꯒꯦ ꯇꯧꯕꯕꯨ ꯐꯣꯟꯁꯨ ꯑꯣꯐ ꯂꯩꯔꯝꯕꯗꯨꯗ ꯐꯣꯟ ꯃꯩ ꯌꯥꯎꯗ꯭ꯔꯤꯃ ꯑꯗꯨꯅꯅꯤ ꯄꯨꯟꯁꯤꯕꯅ ꯐꯠ ꯈꯨꯝꯂꯛꯄꯅꯤ ꯃꯃꯥ ꯅꯪ ꯐꯝꯂꯝꯃꯨ ꯑꯩ ꯃꯊꯛꯇ ꯀꯥꯔꯨꯈꯤꯒꯦ ꯏꯔꯤꯛ ꯐꯝꯂꯝꯃꯨꯀꯣ ꯍꯣꯏ ꯁꯥꯔ ꯅꯟꯗꯣꯗꯨ ꯊꯣꯛꯈ꯭ꯔꯦ ꯏꯔꯤꯛꯁꯨ ꯃꯣꯏꯅ ꯆꯥꯐꯝꯗꯣ ꯍꯥꯏꯐꯦꯠ ꯁꯦꯡꯗꯣꯛꯏ 이렉 ꯊꯝꯃꯣ ꯑꯩ ꯇꯧꯔꯒꯦ ꯌꯥꯅꯤꯗ ꯑꯩ ꯁꯨꯝ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯒꯦ ꯂꯦꯝꯕꯤꯗꯤ ꯏꯔꯤꯛꯇ ꯃꯨꯟꯅ ꯌꯦꯡꯉꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯃꯊꯣꯡꯅ ꯅꯨꯡꯁꯤꯔꯦꯗ ꯏꯆꯥꯒ ꯌꯥꯅꯕ ꯃꯤ ꯑꯣꯏꯕꯒꯤꯔ ꯍꯦꯟꯅ ꯅꯨꯡꯁꯤ ꯃꯤ ꯋꯥꯡ ꯆꯥꯎꯔꯗꯅ ꯏꯆꯥꯒ ꯄꯥꯕꯗ ꯆꯥꯅꯔꯅꯤ ꯃꯁꯤꯕꯨ ꯍꯥꯏꯕ ꯆꯪꯁꯤꯜꯂꯒ ꯂꯨꯍꯣꯡꯕꯅ ꯐꯅꯤꯗ ꯄꯨꯟꯁꯤꯕ ꯑꯩ ꯊꯣꯛꯈ꯭ꯔꯒꯦ ꯄꯨꯡ ꯇꯥꯁꯜꯂꯛꯑꯦꯀꯣ ꯍꯣꯏ ꯏꯃꯥ ꯑꯩ ꯆꯠꯂꯒꯦ ꯑꯣꯇꯤ ꯇꯧꯒꯗꯕꯁꯨ ꯑꯃ ꯂꯩꯍꯧꯕ ꯆꯣ ꯑꯩꯈꯣꯏꯗꯁꯨ ꯅꯣꯡꯃ ꯀꯣꯏꯊꯣꯔꯛꯎꯀꯣ ꯍꯣꯏ ꯏꯃꯥ ꯄꯨꯟꯁꯤꯕꯁꯦ ꯅꯣꯡꯃꯇ ꯀꯣꯏꯔꯛꯑꯣ ꯍꯥꯏꯗꯦ ꯑꯗꯣ ꯏꯃꯥꯅ ꯍꯥꯏꯔꯕꯅꯤꯅ ꯅꯣꯡꯃ ꯂꯥꯛꯑꯒꯦ ꯂꯥꯛꯑꯣ ꯏꯔꯤꯛꯇꯣ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤꯗꯣ ꯆꯦꯞꯊꯔꯒ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯄꯨꯟꯁꯤꯕꯗꯤ ꯃꯃꯥꯅ ꯇꯧꯔꯤꯕꯗꯣ ꯀꯌꯥ ꯌꯦꯡꯁꯤꯜꯂꯨꯗꯦ ꯑꯁꯥꯎꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯏꯃꯥ ꯔꯥꯖꯇꯣ ꯂꯥꯛꯑꯝꯃꯤ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯃꯥꯝꯇꯣꯟꯒ ꯏꯅꯦꯒꯅ ꯅꯨꯄꯤ ꯌꯦꯡꯉꯨꯆꯣꯅ ꯊꯥꯔꯛꯏꯕ ꯑꯩꯅ ꯈꯪꯂꯥꯎ ꯂꯥꯎꯔꯒ ꯇꯥꯟꯈꯤꯕꯅꯤ ꯀꯩ ꯍꯪꯉꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯂꯤꯕ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤꯅꯣ ꯏꯃꯥꯟꯅꯕꯒꯤ ꯃꯆꯟꯅꯨꯄꯤꯅꯤ ꯑꯃ ꯍꯟꯗꯛ ꯅꯧꯅ ꯂꯥꯛꯄ ꯑꯃ ꯌꯥꯎꯏ ꯌꯥꯝ ꯑꯉꯥꯡꯅꯤ ꯃꯥꯝꯇꯣꯟꯒ ꯏꯅꯦꯒꯅ ꯅꯍꯥꯟ ꯎꯈꯤꯕꯅꯤ ꯒ꯭ꯌꯥꯟ ꯌꯥꯝ ꯇꯥꯗꯕꯅꯤ ꯃꯈꯣꯏꯁꯤ
ꯊꯥ ꯑꯃꯁꯤꯗ ꯃꯈꯣꯏ ꯀꯩꯒꯅꯦ ꯂꯟꯖꯥꯎ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯃꯥ ꯑꯩ ꯔꯥꯎꯟ ꯍꯥꯏꯐꯦꯠ ꯆꯠꯂꯝꯂꯒ ꯌꯨꯝꯗ ꯆꯠꯂꯒꯦ ꯏꯃꯥ ꯍꯣꯏ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯣꯏ ꯕꯕꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯑꯗꯨ ꯁꯅꯥ 이마 ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯗꯅ ꯄꯨꯟꯁꯤꯕꯗꯨ ꯐꯨꯒꯠꯂꯤ ꯀꯩꯅꯣ 이마 ꯍꯧꯖꯤꯛꯀꯤ ꯗꯣꯛꯇꯔ ꯅꯨꯄꯤꯗꯨꯒ ꯅꯪꯒ ꯂꯨꯍꯣꯡꯅꯁꯤꯗꯅ ꯇꯥꯅꯤꯡꯗꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯅ ꯃꯔꯣꯝ ꯑꯃ ꯏꯅꯦ ꯔꯤꯇꯨ ꯃꯥꯜꯂꯛꯇꯣꯔꯦ ꯋꯥꯍꯩꯗꯣ ꯍꯥꯏꯔꯝꯂꯒ ꯐꯨꯒꯠꯂꯒ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤꯗꯣ ꯅꯣꯡꯃꯤ ꯅꯣꯡꯃꯤ ꯍꯅꯨꯔꯁꯤꯗ ꯏꯀꯥꯏꯔꯤꯅꯤꯅꯦ ꯄꯨꯟꯁꯤꯕꯗꯨ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯆꯥꯔꯖꯔ ꯃꯔꯤꯗꯣ ꯍꯦꯛ ꯊꯤꯟꯕꯒ ꯑꯣꯐ ꯐꯥꯡꯉꯤ ꯆꯥꯔꯖ ꯇꯧꯅ ꯇꯧꯅ ꯀꯣꯜ ꯇꯧꯏ ꯑꯁꯣꯝꯗ ꯂꯥꯏꯖꯁꯨ ꯂꯩꯁꯦꯝꯕꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯄꯨꯟꯁꯤꯕꯅ ꯀꯣꯜ ꯇꯧꯔꯛꯀꯗ꯭ꯔꯥ ꯄꯥꯈꯠꯄꯒꯤ ꯁꯥꯏꯂꯦꯟ ꯊꯝꯖꯤꯟꯕꯅꯤ ꯐꯣꯟ ꯇꯧꯔꯛꯄꯗꯨꯁꯨ ꯈꯪꯗ꯭ꯔꯦ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕꯒꯤ ꯄꯪꯀꯤꯗ ꯀꯤꯖꯔꯕꯅꯤ ꯄꯨꯟꯁꯤꯕꯗꯤ ꯄꯥꯈꯠꯆꯩ ꯀꯣꯜ ꯑꯅꯤꯔꯛ ꯇꯧꯕꯗ ꯄꯥꯏꯔꯛꯇꯕꯗꯨꯗ ꯃꯦꯁꯦꯖ ꯑꯣꯏꯅ ꯊꯥꯖꯤꯜꯂꯤ ꯂꯥꯏꯖ ꯐꯣꯟ ꯄꯥꯏꯔꯣ ꯀꯩꯗꯧꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯕꯤ ꯇꯨꯃꯤꯟꯅ ꯆꯠꯄ ꯑꯩꯅ ꯊꯤꯟꯒꯅꯤ ꯍꯥꯏꯔꯒ ꯂꯣꯟꯅ ꯆꯠꯄ ꯍꯥꯏꯕ ꯌꯥꯃꯤꯟꯗꯦꯗ ꯑꯩꯁꯦ ꯌꯥꯝ ꯍꯩꯅꯗ꯭ꯔꯕꯣ ꯃꯦꯁꯦꯖꯇꯣ ꯃꯊꯪ ꯃꯊꯪ ꯊꯥꯈꯤꯕꯒ ꯄꯨꯟꯁꯤꯕꯁꯨ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯨꯝꯊꯩ ꯀꯩꯁꯨ ꯅꯠꯇꯕꯗ ꯂꯥꯟꯅ ꯍꯦꯛ ꯂꯧꯈꯤꯗ ꯏꯁꯥꯁꯦ ꯏꯆꯣꯛ ꯆꯣꯛꯊꯕꯅ ꯇꯧꯏ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ ꯖꯥꯠꯂ ꯄꯨꯛ ꯑꯃꯨꯛ ꯍꯧꯒꯠꯂꯤ ꯐꯣꯟꯗꯣ ꯁꯠꯇꯣꯛꯑꯒ ꯌꯦꯡꯉꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯑꯝꯗꯦ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯑꯃꯨꯛ ꯁꯣꯜꯂꯒ ꯔꯤꯄ꯭ꯂꯥꯏꯁꯨ ꯂꯥꯛꯇꯦ ꯃꯩꯁꯨ 20 ꯈꯛ ꯆꯪꯕꯗ ꯉꯥꯏꯔꯤ ꯌꯨꯝꯗ ꯌꯧꯗ꯭ꯔꯤꯖꯥꯠꯂꯣ ꯑꯁ ꯋꯥꯈꯜꯁꯦ ꯂꯩꯊꯥꯐꯝ ꯁꯨꯈꯪ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯂꯩꯁꯦꯝꯕꯗ ꯀꯣꯜ ꯇꯧꯔꯒ ꯍꯪꯁꯤꯔꯥ ꯃꯁꯥꯗꯣ ꯂꯩꯇꯥꯗ꯭ꯔꯤ ꯂꯩꯁꯦꯝꯕꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯍꯜꯂꯣ ꯏꯇꯥꯎ ꯂꯩꯁꯦꯝꯕ ꯂꯥꯏꯖ ꯌꯨꯝ ꯌꯧꯔꯛꯑꯕꯣ ꯑꯧ ꯌꯧꯔꯦ ꯑꯩꯅ ꯊꯤꯟꯕꯤꯒꯦ ꯍꯥꯏꯕꯅꯤ ꯃꯥ ꯆꯠꯈꯤꯕꯗꯣ ꯑꯩ ꯈꯪꯍꯧꯗ꯭ꯔꯤ ꯑꯣ ꯉꯥꯛ ꯑꯣꯏꯔꯤ ꯏꯇꯥꯎ ꯃꯊꯟꯇ ꯆꯠꯄꯁꯨ ꯈꯔ ꯇꯝꯖꯁꯅꯨꯗ ꯅꯪꯗꯤ ꯀꯩꯗꯧꯉꯩ ꯂꯥꯛꯇꯣꯏꯕ ꯑꯩꯁꯦ ꯍꯪꯆꯤꯠꯇꯒꯤ ꯂꯥꯛꯑꯒꯦ ꯌꯨꯝ ꯁꯦꯝꯕ ꯍꯧꯖꯤꯜꯂꯕ ꯌꯨꯝꯗꯣ ꯀꯃꯥꯏꯅ ꯁꯦꯝꯂꯒꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯕ ꯃꯑꯣꯡꯗ ꯁꯦꯝꯕ ꯇꯥꯔꯦ ꯐꯛꯂꯥꯡꯗꯣ ꯉꯁꯤ ꯊꯨꯒꯥꯏꯔꯦ ꯐꯔꯦ ꯄꯩꯁꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯅꯪꯅ ꯄꯤꯔꯝꯕꯗꯣ 15K ꯃꯨꯛ ꯂꯦꯝꯃꯤ ꯑꯁꯤꯅ ꯍꯧꯖꯤꯜꯂꯒꯦ ꯑꯣ ꯑꯋꯥꯠꯄꯗꯣ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣꯀꯣ ꯍꯣꯏ ꯏꯇꯥꯎ ꯑꯩ ꯊꯝꯂꯒꯦ ꯏꯇꯥꯎ ꯉꯥꯛ ꯄꯣꯊꯥꯈꯤꯒꯦ ꯉꯔꯥꯡ ꯑꯍꯤꯡ ꯇꯨꯝꯗꯕꯒꯤ ꯑꯁ ꯏꯁꯥꯁꯦ ꯋꯥꯔꯦ ꯍꯣꯏ ꯄꯣꯊꯥꯔꯣ ꯏꯇꯥꯎ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯌꯨꯝ ꯌꯧꯔꯛꯑꯦ ꯍꯥꯏꯕꯗꯨꯗ ꯋꯥꯈꯜꯗꯣ ꯈꯖꯤꯛꯇꯤ ꯌꯥꯡꯉꯤ ꯔꯤꯄ꯭ꯂꯥꯏ ꯂꯥꯛꯄ ꯉꯥꯏꯅ ꯉꯥꯏꯅ ꯃꯥꯒꯤ ꯏꯁꯩꯗꯨ ꯇꯥꯏ ꯃꯃꯤꯠꯇꯨꯁꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯐꯥꯎ ꯄꯨꯟꯁꯤꯕꯗꯣ ꯃꯤꯠ ꯁꯤꯡꯗꯦ ꯑꯍꯦꯟꯕꯁꯨ ꯊꯕꯛ ꯍꯜꯂꯛꯄꯒ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯏ ꯑꯦꯟꯖꯦꯜ ꯑꯩꯉꯣꯟꯗ ꯑꯣꯏꯗ ꯄꯥꯗꯕ ꯉꯥꯡꯒꯅꯨ ꯅꯨꯄꯥꯗꯨꯒ ꯅꯪ ꯆꯝꯅ ꯍꯦꯛ ꯃꯦꯁꯦꯖ ꯊꯥꯅꯕ ꯌꯥꯕ ꯅꯠꯇꯦ ꯗꯥꯇꯣꯟ ꯑꯩ ꯑꯔꯥꯟꯕ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯆꯥꯛꯇꯣ ꯆꯥꯊꯣꯛꯎꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯅꯪ ꯍꯧꯖꯤꯛꯐꯥꯎ ꯊꯥꯖꯗꯕ꯭ꯔꯥ ꯑꯍꯦꯟꯕꯗꯨ ꯆꯥꯛꯇꯤ ꯆꯥꯔꯤꯕꯅꯤ ꯑꯦꯟꯖꯦꯜꯗ ꯆꯥꯗꯦ ꯍꯥꯏꯖꯤꯜꯂꯒ ꯗꯞꯀꯟ ꯇꯧꯔꯤ ꯆꯥꯔꯣ ꯁꯨꯡꯆꯥ ꯆꯥꯔꯣ ꯑꯩ ꯁꯤꯈ꯭ꯔꯗꯣꯏꯅꯤ ꯉꯁꯥꯏ ꯑꯌꯨꯛꯁꯨ ꯆꯥꯗꯦ ꯆꯥꯛ ꯂꯣꯏꯔꯕ ꯍꯪꯉꯨꯔꯣ ꯑꯩ ꯂꯩꯐꯝ ꯈꯪꯗ꯭ꯔꯦꯕ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯕ ꯗꯥꯇꯣꯟ ꯑꯍꯦꯟꯕꯗꯣ ꯅꯣꯡꯃꯤ ꯇꯧꯔꯤ ꯑꯗꯨꯒ ꯐꯣꯟꯗꯅ ꯁꯛꯂꯣꯟ ꯑꯃꯅꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯠꯂꯤꯔ ꯅꯨꯄꯥ ꯑꯅꯧꯕ ꯁꯤꯟꯕ ꯆꯠꯂꯤꯔꯣ ꯑꯩ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯑꯦ ꯗꯥꯇꯣꯟ ꯅꯪꯗꯤ ꯅꯨꯄꯤ ꯑꯃꯠꯇꯒ ꯂꯣꯏꯅꯗꯕ꯭ꯔꯣ ꯇꯦꯛꯁ ꯊꯥꯅꯗꯕ꯭ꯔꯣ ꯑꯗꯨ ꯏꯃꯥꯟꯅꯕꯤꯅꯤ ꯑꯩꯕꯨ ꯀꯣꯏꯈ꯭ꯔꯕꯣ ꯑꯣ ꯅꯪꯒꯤꯁꯤꯗꯤ ꯅꯣꯏ ꯅꯨꯄꯥꯅ ꯅꯨꯄꯤ ꯂꯣꯏꯅꯕꯗꯤ ꯌꯥꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯣꯏꯅꯕꯅ ꯌꯥꯗꯕ ꯑꯦꯟꯖꯦꯜꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ ꯑꯍꯦꯟꯕꯗꯣ ꯃꯥꯅ ꯉꯝꯅꯕ ꯈꯨꯝꯃꯩ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ ꯀꯩꯗꯧꯕꯒꯤ ꯃꯥꯟꯅꯔꯣꯏꯗꯣꯏꯕ ꯑꯩ ꯆꯝꯅ ꯇꯦꯛꯁ ꯊꯥꯅꯕꯅꯤ ꯌꯥꯔꯦꯀꯣ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯆꯥꯛ ꯂꯣꯏꯔꯕ ꯌꯦꯡꯉꯨꯔꯣ ꯆꯥꯔꯣꯏ ꯅꯪꯅ ꯅꯨꯄꯥꯗꯨꯒꯤ ꯅꯝꯕꯔ ꯕ꯭ꯂꯣꯛ ꯇꯧꯗ꯭ꯔꯤꯐꯥꯎ ꯍꯦꯟꯕ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯅꯪ ꯗꯥꯆꯧꯁꯨ ꯉꯁꯥꯏ ꯑꯌꯨꯛ ꯆꯥꯗꯕꯅꯤꯅ ꯂꯥꯝꯃꯝꯃꯅꯤ ꯔꯥꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯏꯗꯣꯝꯆꯥ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯔꯥꯁꯤꯗꯤ ꯈꯪꯕ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯈꯤꯇꯪ ꯆꯥꯔꯨꯁꯤ ꯂꯥꯛꯑꯣꯅꯦ ꯑꯩ ꯆꯥꯔꯣꯏ ꯗꯥꯆꯧ ꯀꯧꯔꯒ ꯑꯗꯨꯝ ꯆꯥꯃꯤꯟꯅꯔꯣ ꯑꯁꯣꯝꯗ ꯑꯦꯟꯖꯦꯜꯗꯣ ꯀꯟꯇꯛꯅ ꯍꯥꯏꯔꯛꯏ ꯗꯥꯇꯣꯟ ꯅꯪ ꯆꯥꯛꯇꯨ ꯆꯥꯔꯨꯔꯣ ꯍꯥꯏꯕꯅꯤ ꯑꯍꯦꯟꯕꯗꯣ ꯅꯣꯛꯅꯤꯡꯉꯤ ꯃꯥꯅ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯗꯣ ꯑꯦꯟꯖꯦꯜꯗꯤ ꯈꯪꯕ ꯅꯠꯇꯦ ꯐꯖꯅꯗꯤ ꯇꯥꯗꯦ ꯔꯥꯁꯤꯁꯨ ꯑꯦꯟꯖꯦꯜꯅ ꯈꯣꯟ ꯀꯟꯇꯛꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯏ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤꯔꯣ ꯀꯣꯟꯅ ꯁꯥꯟꯅꯔꯣꯅꯦ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯔꯣ ꯑꯍꯦꯟꯕꯗꯣ ꯃ꯭ꯌꯨꯠꯇꯣ ꯑꯣꯐ ꯊꯝꯖꯤꯜꯂꯤ 이놈자 나 저거로 자미나로바 아이 자라인 무사리니 ngahak lerega lakeba masidi ne
Rasido nongmi chakre. Ahenbado muitto hangi. Nang nupado blok thamba ngamdre. Taton ai simina kari oina khandorigi. Nang amaroi. Adudi nangsu nupi amda chamna loina bayar. Nangi hana blok thamo. Oh, nangi si nupado yam pamini ne. Yare thamo thamo. Matung mana phone torkono. Ai sikibaga pau pirake. Lei mana ama torsune nang chang. Wai do hairaga phone da fat kakthali. Hera, nupi moitana otkadra. Nupa akhuni sakar otpe hai ken. Phone si manam taksile. Pai ro. Ai chak chathor. Chak puk pik thanna jaraga chara himba sabasidi. Othokna nungai khreda. Ayen mada thausadana chak chaba kumthakre. Phone do so hanjan call ai. Asomda angel di ahen mana saukhibaduda kaptuna lehori. Chak topaga punsibasu kadagi phone do lauraga mathakta kakhale. Reply lakra yengi. Message ani lerami. Ngai ngamdana ngairambani. Nangore matagom yam thuna jangsimdani yengi. Sir, Jenin sigahan minari. Ani suba message dana. Haina daba kishulaiti sir. Lana khanbiganu. Ai tachoga wari sanarambagi sir na call torokodo khangaudi. Kari hainingbano message da dum haibiro. Message to paraga punsibado thamoido khangson sonthai. Ayengba nungsittusu liri pamu bimagi mapau purapoko nupa magi hakchang da yairare. Sorama sang hundoi. Siri manakta chalaga maga phaminaraga aigi thamoigi ningaise pena tawningi. Chatpu chalugeda ngan sungali. Wakal mana puba maikei tamna lakre makhada yam thuna kumlai. Gari do kakhali message nami. Ngamcha ai nangi nanakta lakre. Ai hainingba wai khuding nanakta pena hairage. Message to tharamlaga gari da thauduna lai. Nungsibi magi manakta